pearl millet, finger millet, foxtail millet amadi sorghum chabana phuri uring fahanba ngammi haina tongan ba research ki report amana hairi. Report asin hai pearl millet yawba jingna sibam puthokpada mating pangduna unsa da thau thokpa hanthali. Masina phuri angang ba thokpa fahanbada yamna kanhali. Masida sunatana thengbada yamna nabu phawba phuri makhala dusu fahanbada natana asok apan thuna oisilhali. Finger millet ta unsa gi cell sokhaliba oxidative stress ngak thokduna collagen puthokpada mateng pangba polyphenols amadi amino acid yawi. Masina chronic inflammatory issue oiriba eczema amadi psoriasis yamna laina fahanduna unsa thot nongna lehli. Ising nungsit fataba mafamda leiba miyoi singi oina foxtail millet chaba yamna kanai. Ising nungsit fataba na maram oiraga unsa hakajaba ngangba amadi sensitive oiba adu foxtail millet yawba vitamin E amadi niacin na fahanba ngami. Pollution amadi UV ray na unsagi mapan thangba sarukta sokhanba amadi nungsagi maisana kathekpa adusu fahali. Jowarda unsa dry oiba adu thot nongna lehenba ngamba silica amadi vitamin B yawi. Masina unsa da hydrate piduna mapan gi safuna unsa sokhanba adu ngakthokduna maigi tukhong sengtok handuna furi uring thokpa hanthali hainasu report asina makhatana hairi.